ꯃꯇꯝꯒꯤ ꯏ ꯄꯥꯎꯒꯤ ꯑꯞꯗꯦꯠꯇꯒꯤ ꯂꯧꯈꯠꯆꯔꯛꯀꯦ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯂꯣꯡꯂꯣꯟ ꯇꯥꯎꯟꯁꯤꯞ ꯇꯥꯅꯤꯟꯊꯥꯔꯤ ꯔꯤꯖꯟꯗ ꯂꯩꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯔꯦꯕꯦꯜ ꯒ꯭ꯔꯨꯞꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯑꯦꯇꯦꯛ ꯇꯧꯔꯒ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯀꯪꯂꯩꯄꯥꯛ ꯑꯄꯨꯟꯕ ꯈꯣꯜꯂꯥꯎꯒꯤ ꯑꯞꯗꯦꯠꯇꯒꯤ ꯂꯧꯈꯠꯆꯔꯛꯀꯦ ꯃꯤꯂꯤꯇꯔꯤꯅ ꯃꯥꯏꯟꯆꯥꯎ ꯚꯤꯂꯦꯖ ꯀꯥꯂꯦ ꯇꯥꯎꯟꯁꯤꯞ ꯑꯦꯔꯤꯌꯥ ꯀ꯭ꯂꯤꯌꯔꯤꯡ ꯆꯪꯕꯗ ꯄꯤꯗꯤꯑꯦꯐꯀꯤ 3 ꯇꯥꯔꯒ ꯂꯩꯔꯝꯕ ꯗ꯭ꯔꯣꯟꯁꯨ ꯐꯪꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯑꯅꯧꯕ ꯄꯣꯄꯨꯂꯔ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯃ ꯁꯦꯝꯕ ꯁꯦꯝꯗꯕꯒꯤ ꯋꯥꯐꯝ ꯂꯩꯈꯥꯏ ꯇꯥꯗ꯭ꯔꯤ꯫ ꯕꯤꯖꯦꯄꯤꯒꯤ MLA ꯑꯃꯅ ꯍꯥꯏ ꯑꯅꯧꯕ ꯂꯩꯉꯥꯛ ꯁꯦꯝꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯝꯗꯤ ꯀꯨꯝꯖꯥ 2027ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯐꯥꯎꯕ ꯊꯥꯕ ꯌꯥꯏ꯫ ꯐꯦꯕ꯭ꯔꯨꯋꯥꯔꯤ 9, 2025ꯀꯤ ꯅꯨꯡꯊꯤꯜꯗ ꯔꯤꯖꯥꯏꯟ ꯇꯧꯖꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯗꯨꯕꯨ ꯂꯨꯆꯤꯡꯈꯤꯕ ꯄꯥꯔꯇꯤꯒꯤ MLAꯁꯤꯡꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤ 19, 2025ꯇꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯆꯠꯅꯍꯜꯂꯛꯂꯤꯕ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜꯒꯤ ꯂꯩꯉꯥꯛ ꯂꯣꯏꯁꯤꯟꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡꯒꯤ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯍꯟꯕꯤꯅꯕ ꯇꯛꯁꯤꯜꯂꯨꯒꯅꯤ ꯍꯥꯏꯗꯨꯅ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯆꯌꯣꯜꯗꯒꯤ ꯍꯧꯔꯗꯨꯅ ꯗꯦꯜꯂꯤꯗ ꯆꯪꯁꯤꯟꯅꯔꯨꯕꯁꯤꯡꯅ ꯍꯜꯂꯛꯄꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯅꯔꯛꯄꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯂꯛꯄꯒꯤ ꯃꯃꯤ ꯇꯥꯔꯛꯇꯕꯗꯒꯤ ꯍꯧꯖꯤꯛ ꯗꯦꯜꯂꯤꯗ ꯂꯩꯕ BJPꯒꯤ MLAꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯅꯕ ꯍꯣꯠꯅꯔꯨꯕꯗ ꯉꯁꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯗꯦꯜꯂꯤꯗ ꯂꯩꯔꯝꯕ BJPꯒꯤ MLA ꯑꯃꯒ ꯇꯦꯂꯤꯐꯣꯟꯗ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯍꯟꯅ ꯄꯣꯄꯨꯂꯔ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯃ ꯁꯦꯝꯕꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯑꯅꯧꯕ ꯊꯧꯔꯥꯡ ꯂꯩꯕꯒꯦ ꯍꯥꯏꯅ ꯍꯪꯂꯨꯕꯗ ꯃꯍꯥꯛꯅ "ꯑꯩꯗꯤ ꯑꯗꯨꯒꯤ ꯄꯥꯎ ꯂꯧꯗꯦ꯫ ꯃꯈꯣꯏꯒꯤꯗꯤ ꯑꯔꯦꯞꯄ ꯋꯥꯐꯝ ꯂꯩꯇꯕꯅꯤꯅ ꯄꯉꯥꯡ ꯉꯥꯡꯕꯁꯨ ꯍꯩꯅꯗ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯒ꯭ꯔꯨꯞꯁꯤꯡꯁꯤ ꯃꯄꯨ ꯌꯥꯝꯃꯟꯈ꯭ꯔꯦ" ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯈꯤ꯫ MLAꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯄꯥꯎꯆꯦ ꯑꯁꯤꯅ ꯍꯧꯖꯤꯛꯁꯨ ꯂꯩꯉꯥꯛ ꯁꯦꯝꯒꯅꯤ ꯍꯥꯏꯔꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯒ꯭ꯔꯨꯞ 2-3 ꯊꯣꯛꯂꯤꯕ ꯃꯥꯜꯂꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯨꯕꯗ ꯃꯍꯥꯛꯅ "ꯊꯣꯛꯄꯅꯤ" ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯄꯥꯎꯆꯦ ꯑꯁꯤꯅ ꯃꯊꯪ ꯆꯍꯤ 2026ꯇ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯁꯤꯡꯗꯒꯤ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯃꯦꯝꯕꯔ ꯑꯣꯏꯔꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ MP 35ꯒꯤ ꯃꯇꯝ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯅꯤꯄꯨꯔꯒꯤ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MPꯒꯤ ꯃꯇꯝꯁꯨ ꯃꯊꯪ ꯆꯍꯤꯒꯤ ꯖꯨꯟꯗ ꯂꯣꯏꯔꯒꯗꯕꯅꯤꯅ ꯍꯥꯡꯗꯨꯅ ꯂꯩꯔꯛꯀꯗꯕ MPꯁꯤꯡ ꯑꯁꯤꯒꯤ ꯃꯍꯨꯠ ꯁꯤꯟꯖꯤꯟꯅꯕ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯃꯤꯈꯜ ꯄꯥꯡꯊꯣꯔꯛꯄꯗ ꯃꯅꯤꯄꯨꯔꯒꯤꯁꯨ ꯌꯥꯎꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ 12ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯕꯨ ꯑꯦꯅꯤꯃꯦꯇꯦꯗ ꯁꯁꯄꯦꯟꯁꯟꯗ ꯑꯗꯨꯃꯛ ꯊꯝꯂꯒꯗꯤ ꯃꯤꯈꯜ ꯄꯥꯡꯊꯣꯛꯄ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯗ ꯃꯍꯥꯛꯅ "ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯗꯤ" ꯍꯥꯏꯅ ꯄꯥꯎꯈꯨꯝꯂꯛꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯅꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤꯕꯨ ꯁꯁꯄꯦꯟꯗꯦꯗ ꯑꯦꯅꯤꯃꯦꯁꯟꯗ ꯑꯗꯨꯃꯛ ꯊꯝꯕꯗꯒꯤ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯃꯤꯈꯜ ꯄꯥꯡꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯒꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯁꯚꯥ ꯑꯁꯤꯒꯤ ꯑꯍꯥꯡꯕ MPꯁꯤꯡꯒꯤ ꯃꯍꯨꯠ ꯃꯦꯟꯁꯤꯟꯅꯕ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯈꯜꯗ ꯃꯅꯤꯄꯨꯔ ꯌꯥꯎꯗ꯭ꯔꯕꯗꯤ ꯁꯤꯠ ꯑꯃ ꯃꯥꯡꯂꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯍꯪꯈꯤ꯫ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯗ ꯃꯍꯥꯛꯀꯤ "ꯈꯪꯗꯦ, ꯃꯗꯨꯗꯤ ꯑꯆꯧ ꯑꯁꯥꯡꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯩꯍꯥꯛꯅ ꯈꯨꯝꯕ ꯉꯝꯕꯒꯤ ꯄꯋꯥꯔꯁꯨ ꯂꯩꯇꯦ꯫ ꯑꯆꯧ ꯑꯁꯥꯡ ꯉꯥꯛꯇꯅꯤꯅ ꯑꯩꯈꯣꯏꯁꯨ ꯋꯥ ꯉꯥꯡꯕ ꯀꯤ" ꯍꯥꯏꯔꯛꯈꯤ꯫ ꯃꯈꯣꯏꯒ ꯑꯩꯈꯣꯏꯒꯗꯤ ꯃꯥꯟꯅꯗꯦ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯔꯛꯈꯤ꯫ MLAꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯊꯨꯅ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯗ ꯃꯍꯥꯛꯅ "ꯇꯥꯗꯦ" ꯍꯥꯏꯅ ꯈꯨꯝꯂꯛꯈꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯗꯦꯜꯂꯤꯗ ꯆꯪꯁꯤꯟꯅꯔꯨꯕꯗꯒꯤ ꯍꯟꯅꯔꯛꯈꯤꯕ MLAꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅꯗꯤ ꯃꯊꯪ ꯊꯥ ꯅꯕꯦꯝꯕꯔ 15ꯒꯤ ꯃꯇꯨꯡꯗꯒꯤ ꯄꯣꯄꯨꯂꯔ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯒꯅꯤ ꯍꯥꯏꯅ ꯄꯥꯎꯃꯤꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯨꯕꯗ ꯃꯍꯥꯛꯅ "ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯑꯅꯧꯕ ꯂꯩꯉꯥꯛ ꯁꯦꯝꯅꯕꯒꯤ ꯅꯨꯃꯤꯠꯇꯤ ꯀꯨꯝꯖꯥ 2027 ꯐꯥꯎꯕꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯐꯥꯎꯕ ꯊꯥꯕ ꯌꯥꯏ" ꯍꯥꯏꯅ ꯄꯥꯎꯈꯨꯝꯂꯛꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯄꯥꯎꯆꯦ ꯑꯁꯤꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯇꯦꯂꯤꯐꯣꯟꯗ ꯋꯥꯔꯤ ꯁꯥꯅꯈꯤꯕ BJPꯒꯤ MLA ꯑꯁꯤ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯆꯌꯣꯜꯗ ꯗꯦꯜꯂꯤꯗ ꯆꯪꯁꯤꯟꯅꯔꯨꯔꯕ ꯄꯥꯔꯇꯤ ꯑꯁꯤꯒꯤ MLAꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯉꯁꯤ ꯐꯥꯎꯕꯗ ꯗꯦꯜꯂꯤꯗ ꯄꯥꯔꯇꯤ ꯑꯁꯤꯒꯤ MLAꯁꯤꯡ ꯀꯅꯥ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯨꯕꯗ MLA ꯑꯁꯤꯗꯤ ꯃꯍꯥꯛꯅ ꯆꯪꯁꯤꯟꯈꯤꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯗꯦꯜꯂꯤꯗ ꯑꯗꯨꯃꯛ ꯂꯩꯔꯝꯕ ꯊꯦꯡꯅꯕꯗꯒꯤ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯗꯦꯜꯂꯤꯗ ꯂꯩꯕꯒꯤ ꯃꯔꯝ ꯍꯪꯂꯨꯕꯗ ꯃꯍꯥꯛꯅ "ꯏꯆꯥꯅꯨꯄꯥꯒꯤ ꯑꯅꯥꯕ ꯑꯃꯒꯤ ꯂꯥꯌꯦꯡꯗꯨꯅ ꯂꯩꯕꯅꯤ꯫ ꯍꯌꯦꯡ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯗꯤꯁꯆꯥꯔꯖ ꯇꯧꯔꯛꯂꯒꯗꯤ ꯃꯅꯤꯄꯨꯔꯗ ꯍꯜꯂꯛꯂꯒꯅꯤ" ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯃꯅꯤꯄꯨꯔꯗ ꯃꯤꯌꯥꯝꯒꯤ ꯄꯣꯄꯨꯂꯔ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯃ ꯂꯩꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯇꯛꯁꯤꯜꯂꯨꯕ MLA ꯑꯁꯤꯒꯤ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯗꯦꯜꯂꯤꯗ ꯂꯩꯔꯤꯉꯩꯗ ꯃꯈꯣꯏꯒꯤ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ BL ꯁꯟꯇꯣꯁ ꯑꯃꯁꯨꯡ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯅꯣꯔꯊ ꯏꯁꯠꯀꯤ ꯏꯟꯆꯥꯔꯖꯁꯨ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯁꯝꯕꯤꯠ ꯄꯇ꯭ꯔꯒꯗꯤ ꯍꯛꯊꯦꯡꯅꯅ ꯎꯅꯗꯨꯅ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯤꯡ ꯐꯣꯡꯗꯣꯛꯂꯝꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯄꯥꯔꯇꯤꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒ ꯎꯅꯈꯤꯕ MLA 3ꯀꯤ ꯃꯅꯨꯡꯗꯒꯤ ꯈꯔꯅ ꯃꯅꯤꯄꯨꯔꯗ ꯍꯜꯂꯛꯈꯤꯕꯗꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯑꯃ ꯁꯣꯏꯗꯅ ꯂꯩꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯁꯦꯟꯇꯔꯒꯤ ꯂꯤꯗꯔꯁꯤꯡꯗꯁꯨ ꯂꯩꯔꯦ ꯍꯥꯏꯕ ꯌꯥꯎꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜꯒꯤ ꯂꯩꯉꯥꯛ ꯂꯩꯔꯛꯄꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯚꯝ ꯌꯥꯝꯅ ꯐꯒꯠꯂꯦ ꯍꯥꯏꯕꯅꯆꯤꯡꯕ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯕꯅꯤ꯫